Chinese President Xi Jinping Mankrabra natraga house arrest la Karino oirise thokliba pau sina Karino. China ki President Xi Jinping makoi gi laiba ki military corps amana natraga military party amana phajin khre Samarkand dagi handak SCO Shanghai Cooperation Organization ki meeting ado chatluraga halakpadagi haina wawa launa pau sandokliba asibu kayam chumlibano tasengna asuk power lairaba China gi president asibu arrest tawram ladra masigi reality Karino matek abatang. Welcome back to a new video. Social media da Xi Jinping ki matangda rumor na pokaire madudi president ase China ki military corps PLA natraga any ama oisanu arrest tawkre phajin khre house arrest any amara Xi Jinping is missing. Uzbekistan dagi halakpadagi udre asini Twitter da news ase thadoraki hairi madudi China da Xi Jinping gi against the military loop amalai amasung Xi Jinping bu down toraga magi phamda lakadaba mioi adugi saktam su taglakki asini. But said this information is wrong asigumba news thokal lakliba sourcing adugi user sing mathoing naidaba ngaktani hairi China gi president Xi Jinping asi oikre asumna oire haiba real report officially oina natraga government ki trusted source amatta dagi phangkiba laitri fake news ni China gi president hana gi adum lairi laiki gani khali. President Xi Jinping satina power laikraba Chinese president amani thangna na makna president oiduna lakli bani Mao Zedong gi matungda China da phaugai di base mahakni so far news reports singi matungina hojik phauda Xi Jinping gi against the military corps ama phaubalati amasung Xi Jinping gi yekna balaipa asida leiti makoina attack tawkhiba leitri tawi haiba ki pau amatta leiti hairi asuk mapangan laikraba president asigi against the kanano thoklu kadab. Tasengna makidi China ki president ase hojik su thorak tri hairi mayam mangda but arrest or house arrest ki ofam natte experts ki mot matugina China da covid ki rule sathi na kalli maraksida makoida kharani mangda covid pandemic ki awaba laiki aduna president ase makoi gi strict rule adugi matugina quarantine da laiboi gani tawboi gani hainai amoromda makoi dagi flight paithok paisin su yamna lanna tawali hoji train gi phibam su adumaga punumak ase covid ki maramna irregular khara oiri China da aduna mata chare khanna ok taba kharana mabu phakre arrest tawkre kop kharana haida pawasi sandokpani tokngani hairi masigi samatakta hana oiramba minister ani hatpagi chairak handak pikre loinana achubu officer mari amasu lifetime jail da tankre hojikmak China ki communist party asina anti corruption ki campaign amakanna chathari pangthokli punamak asigi maraktagi amana president asigi mayokta magi against irak wafam ni adugi wafam ase viral oikebani false news ni mahak arrest tawki haibagi kaisu paw laite. So thanks for watching.